Ngasisu mahausa-gumna Sanalibak Story Collection na mayamgidamak nungairaba phungawari ama puduna lakjari. Wari asigi maming na Yausanggi Thabal Tanthada wari asibu thabirakpana nungsi haubizam. Thaina mamangai matam amada khul amada tongba kauba hanuba amaga magi loinabi chaubi kaubi hanubi amaga yumdopok amada tarak leirami. Makhoi anigi naidom yauzabi machanabi thambalsu thangnaba khunda mayum pankhiba oirami. Hanuba hanubi anido matai manautang tarak leibadu yamna nungai charamde. Aduna machanabi thambalda masunubi ahal adu makhoiga punna leiminage hairami. Thambana Ima ai sumoita sauda angangdo sida leibagi wado haudoklage aduga moita saunabu yarabadi numit afaba amada thilaklage. Ibiyama napaga aiga dang leibase yamna nungaitre masu ahal oisilakpagi ngangnaba yamna ware aikhoi ani dang tarak leibasu yamna ware khunu kharang khongbadawna yamna ware da aduna angangdo thuna thilaknaba hono hoise ayyanabo hainarage ado ngasigidi aisu hannaba tawrage. Asi haiduna mama masado ngaiyak wari watai saraga thambal mayumda hankhirami. Chaubi machanapi thindok hanjilakpada mapurebana mangonda sauna yengduna leiramba ado ubada ingangakna. Kari mityengno? Hai mama, hanu thangdana chinnaya kendobu wa nganglibadu ikaibuga karimata khangdraba nangbo. Mapa, kari wano hairibasibo aina kari ikaiba yamba wa haikragene. Kari haidane? Isa nupidana na haujikta pau tamlini tawridu ikaidabro. Ihe, adugi wa oire. Moi mapa sidiba. Adubu kaide ikainingai oike. Ahalo silakpa asida peng choirabara kaino. Kari, aibu peng choire kaina. Chay chani ko mama. Matungdana cha lakpada adumna pau henjin tamganu. Aida imungda changjakrageda. Asi haidina chaubi mapurebaga manaba tanduna imungda changkhirami. Tombadi magi loinabina magi wa thausadana changkhiba aduda sauna adubak makha na ngangduna lehaurami. Asomdana thamba mayum hek yaubaga mapurebada mama mapado tarak leibadu nungaite haiduna pau tamjarami. Nupi, imaga pabungado aikhoi sida punna lerasi haina hairasiro. Adugi wafamdo aina haifet imada haudoklabani ado pabane yade haida. Ado imanadi isa thoibise matam khara ima hoiga leiminage hairi. Aina bodi moitaga khanarakige hairambani. Tawbudi sida leiba haidu aikhoigisu ima paba leiribanina kaya hainaroi. Aduna phare isa thoibido matam kharadi aada leijarosano. Asi haiduna matai manaudo afaba numit thaban amada machanupi ahaldo mapamda thinbagi wa khanarami. Matai manauna khanariba wado thambalgi manem ibemada sutamlami. Manem ibemasu wafamda tabada karisa sauda. Hoine ahal ani dudang tarak leibado nungairamoine sida punna leirasu yari poni. Ada tawbagi budi khul lekai haba amasu leiribanina aikhoine yana jarabasu mina di hekta wari na dawribanido. Ima aduna pabaga imaga nasu asida leisa haibada tadida. Hoine adubudi kanana yaningni haige iyum haibaduga migi yum haiduna ne phatna nungaiduna su mana bahaunade. Phare isu thoibido matam kharadi ne mapu mabengi da leijarusano. Ma leijadana ahal oiraba mapu maben ani dusune wakhal khara chauthokjadawribani. Adugidi ima asomgi imaga pabagado makhoi anida tarak yamna waraba janida. Ibungo noi ani sune asangba matamda khara toina chatpiyune. Hoi ima Thambal machinda hoi haijabagi wani imung manunggi thabo ingkhang honaringaida
ꯍꯦꯛꯇ ꯈꯨꯕꯩ ꯑꯃ ꯐꯥꯎꯕ ꯂꯩꯊꯣꯛꯄ ꯁꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯃꯥꯁꯨ ꯃꯄꯥꯝꯗ ꯐꯅ ꯆꯠꯅꯤꯡꯕ ꯂꯩꯔꯕꯁꯨ ꯅꯨꯃꯤꯠ ꯊꯥ ꯌꯦꯡꯂꯒ ꯆꯠꯄ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃꯗ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤ ꯁꯤꯂꯩꯃꯕꯨ ꯃꯄꯥꯝꯗ ꯃꯃꯥ ꯃꯄꯥꯒ ꯂꯩꯃꯤꯟꯅꯅꯕꯅꯤ ꯍꯥꯏꯅ ꯊꯤꯜꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯁꯨꯅꯨꯄꯤ ꯎꯕꯗ ꯍꯔꯥꯎꯅ "ꯏꯁꯨ ꯊꯣꯏꯕꯤꯁꯨ ꯌꯥꯎꯔꯛꯂꯤꯗꯅ, ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯑꯁꯤꯗ ꯐꯝꯃꯣ ꯂꯥꯛꯑꯣ꯫ ꯑꯕꯣꯛ, ꯏꯃꯥꯅ ꯇꯝꯕꯗ ꯑꯕꯣꯛꯀ ꯏꯄꯨꯒꯇꯪ ꯂꯩꯕꯁꯦ ꯌꯥꯝꯅ ꯆꯤꯛꯑꯦ ꯍꯥꯏ꯫ ꯑꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯔꯒ ꯏꯄꯨꯒ ꯑꯕꯣꯛꯀꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯂꯒ ꯆꯤꯛꯄꯁꯨ ꯀꯣꯛꯍꯜꯂꯗꯧꯕꯅꯤ." "ꯑꯁ, ꯏꯁꯨ ꯊꯣꯏꯕꯤꯁꯤꯗꯤ ꯉꯥꯡꯕ ꯁꯛꯄꯒ ꯑꯣꯟꯊꯣꯛꯅ ꯍꯩꯔꯝꯂꯦꯗꯅ." "ꯍꯩꯔꯕꯅꯤ ꯍꯩꯔꯕꯅꯤ꯫ ꯌꯨꯝꯗꯁꯨ ꯃꯥꯗ ꯂꯥꯎꯅꯕꯗ ꯏꯃꯥꯒ ꯑꯩꯒꯁꯦ ꯈꯅꯥꯎ ꯐꯥꯎꯕ ꯈꯔ ꯍꯦꯛ ꯀꯪꯂꯤꯕꯅꯤ ꯃꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯜꯂꯝꯃꯤ꯫ ꯁꯤꯂꯩꯃꯗꯨ ꯃꯃꯥꯅ ꯃꯀꯣꯛꯇ ꯍꯥꯏꯐꯦꯠ ꯏꯜꯂꯛꯄ ꯑꯗꯨꯗ ꯁꯨꯒꯠꯂꯒ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ "ꯑꯕꯣꯛ, ꯑꯩꯈꯣꯏ ꯏꯃꯥꯁꯦ ꯌꯥꯝꯅ ꯐꯠꯇꯦ. ꯑꯩꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯄꯪꯐꯨꯗ ꯐꯨꯏ." "ꯏꯁꯨꯗꯕꯣ? ꯍꯩ ꯏꯕꯦꯝꯃ, ꯅꯪꯗꯤ ꯀꯩꯒꯤ ꯏꯁꯨꯗ ꯄꯪꯐꯨꯗ ꯐꯨꯕꯤꯔꯤꯕꯅꯣꯅꯦ?" "ꯑꯁ ꯏꯃꯥ, ꯂꯝ ꯌꯥꯝꯅ ꯍꯦꯜꯂꯦ ꯑꯗꯨꯒꯤ ꯐꯨꯔꯤꯕꯅꯤ." "ꯑꯕꯣꯛ, ꯍꯦꯠꯄꯣꯟꯇꯦ. ꯑꯩꯕꯨ ꯍꯧꯖꯤꯛ ꯀꯥꯏꯗ ꯂꯝ ꯍꯦꯜꯂꯤꯕ? ꯑꯩꯕꯨ ꯍꯦꯟꯕ꯭ꯔꯅꯦ ꯑꯕꯣꯛ?" "ꯍꯦꯟꯗꯦ. ꯂꯥꯎꯁꯦ, ꯏꯕꯣꯛ ꯄꯝꯕꯤꯒꯦ." "ꯑꯥꯎ ꯏꯕꯣꯛ." ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃꯗꯨ ꯍꯔꯥꯎꯅ ꯃꯕꯣꯛꯀꯤ ꯇꯝꯄꯥꯛꯇ ꯐꯝꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯊꯝꯕꯥꯜꯁꯨ ꯃꯆꯥꯅꯨꯄꯤꯗ ꯄꯩꯔꯞꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯁꯤꯂꯩꯃ ꯃꯕꯣꯛꯇ ꯑꯣꯟꯁꯤꯟꯗꯨꯅ "ꯇꯨ ꯑꯕꯣꯛ, ꯑꯩꯈꯣꯏ ꯏꯃꯥꯗꯤꯅꯦ ꯑꯩꯉꯣꯟꯗ ꯑꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯂꯛꯀꯅꯦꯕ." "ꯍꯣ, ꯅꯃꯥꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕꯒꯤꯅꯦ ꯑꯁꯨꯃꯥꯏꯅ ꯌꯦꯡꯂꯤꯕꯅꯦ." "ꯑꯁꯦꯡꯕ꯭ꯔꯣ? ꯑꯕꯣꯛꯁꯨ ꯊꯥꯏꯅ ꯏꯃꯥꯗ ꯁꯨꯃꯥꯏꯅ ꯍꯦꯛ ꯌꯦꯡꯂꯛꯄ꯭ꯔꯣ?" ꯁꯤꯂꯩꯃꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯆꯥꯎꯕꯤꯒ ꯊꯝꯕꯥꯜꯒꯗꯣ ꯍꯥꯏꯐꯦꯠ ꯌꯦꯡꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯎꯄꯥꯏ ꯂꯩꯇ ꯊꯝꯕꯥꯜꯗꯣ ꯊꯤꯛ ꯅꯣꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯆꯥꯎꯕꯤꯗꯨ ꯃꯁꯨꯅꯨꯄꯤꯒꯤ ꯃꯀꯣꯛꯇꯨ ꯍꯥꯏꯐꯦꯠ ꯅꯥꯟꯊꯕꯤꯔꯒ "ꯑꯕꯣꯛꯁꯨꯅꯦ ꯑꯁꯨꯃꯥꯏꯅ ꯅꯃꯥꯗ ꯌꯥꯝꯅ ꯌꯦꯡꯂꯛꯏ. ꯑꯗꯨꯗꯤ ꯑꯕꯣꯛ, ꯏꯃꯥꯅ ꯄꯤꯛꯂꯤꯉꯩꯒꯤ ꯋꯥꯔꯤ ꯂꯤꯕꯤꯌꯨꯅꯦ." "ꯏꯁꯨꯕꯨ ꯇꯥꯅꯤꯡꯕ꯭ꯔꯅꯦ?" "ꯍꯣ, ꯅꯁꯨꯅꯕꯦꯟꯅꯦ ꯋꯥꯔꯤ ꯂꯤꯅꯗꯅ ꯂꯩꯍꯧꯔꯣ. ꯑꯩꯅꯦ ꯌꯨꯝꯗ ꯊꯕꯛ ꯌꯥꯝꯅ ꯂꯩꯍꯧꯔꯤ. ꯑꯩ ꯑꯃꯨꯛ ꯍꯟꯅꯕ ꯇꯧꯔꯒꯦ." "ꯏꯁꯨ ꯊꯣꯏꯕꯤ, ꯅꯃꯥꯁꯦ ꯃꯥꯒꯤ ꯋꯥꯔꯤ ꯂꯤꯔꯛꯇꯧꯔꯦ ꯍꯥꯏꯅ ꯄꯥꯈꯠꯂꯤ ꯃꯥꯜꯂꯤꯍꯦ." "ꯏꯕꯦꯝꯃ, ꯍꯣꯔꯦꯟ ꯀꯣꯟꯅ ꯂꯤꯕꯤꯔꯒꯦ. ꯅꯃꯥꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯊꯤꯟꯗꯣꯛꯅꯕ ꯇꯧꯔꯨꯒꯦ." ꯊꯝꯕꯥꯜ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯃꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯛꯂꯝꯃꯤ꯫ ꯆꯥꯎꯕꯤ ꯃꯆꯥꯅꯨꯄꯤꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯈꯤꯇꯪ ꯈꯧꯇꯛ ꯆꯥꯅ "ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯅꯦꯍꯦ? ꯑꯩꯗꯤ ꯋꯥꯈꯟꯕꯨ ꯇꯧꯔꯨꯗ꯭ꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯁꯨꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ "ꯏꯁꯨ ꯊꯣꯏꯕꯤ, ꯅꯃꯥꯁꯦ ꯃꯈꯣꯡ ꯍꯥꯝꯅꯤꯡꯕ ꯑꯣꯏꯔ ꯃꯥꯜꯂꯤꯍꯦ. ꯂꯥꯛꯑꯣ ꯏꯁꯨ, ꯑꯕꯣꯛꯅ ꯏꯃꯨꯡꯗ ꯋꯥꯔꯤ ꯂꯤꯕꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯅ ꯃꯁꯨꯅꯨꯄꯤ ꯁꯤꯂꯩꯃꯕꯨ ꯊꯦꯝꯗꯨꯅ ꯄꯨꯁꯤꯟꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒ ꯏꯃꯨꯡ ꯆꯪꯈ꯭ꯔꯕꯗ ꯃꯁꯥꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄ ꯑꯁꯤꯗ ꯑꯉꯥꯡ ꯑꯣꯟꯊꯣꯔꯛꯑꯦ ꯇꯧꯔꯤꯁꯦ. ꯃꯈꯣꯏ ꯑꯅꯤꯇꯪ ꯏꯆꯤꯛ ꯆꯤꯛꯅ ꯂꯩꯔꯝꯕꯁꯦ ꯃꯁꯨꯅꯨꯄꯤ ꯑꯁꯤꯅꯒ ꯏꯔꯥꯡ ꯂꯥꯡꯗꯅ ꯑꯆꯤꯛꯄ ꯑꯁꯤ ꯀꯣꯛꯂꯒ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯁꯅꯨ. ꯐꯔꯦ, ꯑꯩꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ. ꯑꯃꯨꯛ ꯍꯥꯏꯔꯨꯔꯕꯗꯤ ꯏꯆꯥ ꯊꯣꯏꯕꯤꯁꯦ ꯂꯩꯍꯧ ꯍꯥꯏꯕ ꯌꯥꯗ ꯇꯥꯔꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯃꯃꯥꯒ ꯃꯆꯥꯅꯨꯄꯤꯒꯗ ꯀꯩꯁꯨ ꯍꯥꯏꯔꯝꯗꯅ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯤꯂꯩꯃꯁꯨ ꯁꯨꯞꯅꯒꯤ ꯆꯍꯤ 5-6 ꯉꯥꯏꯔꯤꯕꯅꯤꯅ ꯐꯅ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯃꯃꯥ ꯉꯥꯏꯍꯥꯛ ꯊꯥꯅꯔꯛꯄꯗ ꯉꯥꯏꯍꯥꯛꯇ ꯑꯣꯏꯔꯕꯁꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯔꯤꯕ ꯃꯕꯣꯛꯇ ꯑꯣꯟꯁꯤꯜꯂꯒ "ꯑꯕꯣꯛ, ꯑꯩꯈꯣই ꯏꯃꯥꯗꯨꯕꯨ ꯃꯈꯣꯡ ꯍꯥꯝꯕ ꯂꯣꯏꯗ꯭ꯔꯤꯕ ꯖꯥꯠꯂꯣ ꯁꯨꯡꯂꯥꯛ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ?" "ꯍꯣꯏ, ꯏꯁꯨꯒꯤ ꯏꯃꯥꯗꯣ ꯑꯣꯟꯊꯣꯛꯅ ꯀꯨꯏꯅ ꯃꯈꯣꯡ ꯍꯥꯝꯈ꯭ꯔꯦꯗ." "ꯍꯥꯏ ꯊꯝꯕꯥꯜ, ꯅꯪꯕꯨ ꯀꯌꯥꯝ ꯋꯥꯠꯂꯤꯒꯦꯅꯦꯍꯦ ꯅꯈꯣꯡ ꯍꯥꯝꯕ ꯂꯣꯏꯗꯧꯕ? ꯏꯁꯨꯅ ꯃꯃꯥ ꯉꯥꯏꯔꯦ ꯍꯥꯏꯅꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯑꯃꯨꯛ ꯂꯩꯔꯒ ꯃꯁꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯅꯃꯥꯁꯦ ꯅꯣꯏ ꯌꯨꯝꯗꯒꯤ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯔꯛꯄ ꯃꯥꯜꯂꯤ. ꯃꯕꯨꯛ ꯁꯧꯒꯠꯇꯅ ꯃꯈꯣꯡ ꯍꯥꯝꯕꯁꯦ ꯂꯣꯏꯁꯤꯟꯕ ꯅꯥꯏꯗ꯭ꯔ ꯃꯥꯜꯂꯦ." "ꯑꯕꯣꯛ, ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯕꯁꯦ ꯄꯨꯛ ꯌꯥꯝꯅ ꯁꯧꯒꯟꯕ꯭ꯔꯣ?" "ꯌꯥꯝꯅ ꯁꯧꯒꯟꯕꯅꯤ. ꯑꯗꯨꯅ ꯏꯁꯨꯗꯤꯅꯦ ꯃꯣꯔꯣꯛ ꯌꯥꯝꯅ ꯆꯥꯒꯅꯨꯀꯣ." "ꯑꯕꯣꯛ, ꯑꯗꯨꯒꯤꯗꯤ ꯑꯩꯗꯤ ꯃꯣꯔꯣꯛꯀ ꯑꯃꯠꯇ ꯆꯥꯕꯤꯗꯦꯗ." "ꯏꯁꯨꯗꯤ ꯑꯣꯟꯊꯣꯛꯅ ꯃꯔꯝ ꯃꯣꯛꯈ꯭ꯔꯦꯗ."
ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯁꯨ ꯅꯨꯄꯤꯗꯨ ꯑꯇꯣꯞꯄ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯗꯒꯤ ꯃꯃꯥ ꯑꯃꯨꯛ ꯀꯥꯎꯊꯣꯛꯈꯤꯔꯝꯃꯤ꯫ ꯇꯧꯕꯒꯤꯕꯨꯗꯤ ꯑꯉꯥꯡꯗꯤ ꯊꯥꯒꯠꯂꯗꯤ ꯄꯪꯍꯥꯗ ꯍꯔꯥꯎꯏ ꯍꯥꯏꯗꯨꯅꯤ꯫ ꯁꯤꯂꯩ ꯃꯁꯨ ꯃꯕꯦꯟꯅ ꯃꯔꯝ ꯃꯣꯛꯏ ꯍꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯖꯗꯨꯅ ꯃꯃꯥꯒꯤ ꯋꯥꯈꯜꯒꯗꯨ ꯉꯥꯏꯍꯥꯛ ꯑꯗꯨꯗꯗꯤ ꯀꯥꯎꯈ꯭ꯔꯤꯕꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗꯗꯤ ꯊꯕꯛ ꯆꯠꯊꯣꯛꯂꯤꯕ ꯇꯣꯝꯕꯁꯨ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯃꯁꯨ ꯅꯨꯄꯤ ꯑꯗꯨ ꯎꯖꯕꯗ ꯇꯣꯝꯕꯁꯨ ꯍꯔꯥꯎꯅ ꯏꯁꯨ ꯊꯣꯏꯕꯤꯁꯨ ꯂꯥꯛꯑꯝꯃꯦꯗꯅ꯫ ꯑꯥꯎ ꯏꯄꯨ꯫ ꯏꯁꯨꯁꯤꯗꯤ ꯈꯣꯜꯂꯩ ꯈꯣꯟꯗꯥꯕꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯗꯅ꯫ ꯀꯔꯥꯏ ꯏꯄꯨ ꯄꯝꯒꯦꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯅ ꯃꯁꯨ ꯅꯨꯄꯤ ꯁꯤꯂꯩꯃꯕꯨ ꯄꯝꯈꯠꯂꯒ ꯃꯔꯦꯡꯕꯥꯟꯗ ꯊꯥꯡꯒꯠꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯁꯤꯂꯩꯃꯗꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯥꯎꯕꯤꯗꯤ ꯇꯧꯔꯤꯕ ꯃꯇꯧꯗꯨꯗ ꯄꯥꯈꯠꯇꯨꯅ ꯃꯈꯣꯏ ꯃꯄꯥ ꯑꯉꯥꯡꯗꯣ ꯑꯃꯨꯛ ꯇꯥꯔꯛꯄ ꯁꯣꯏꯔꯣꯏꯅꯦ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯃꯃꯥꯅ ꯄꯪꯄꯥꯗ ꯄꯥꯈꯠꯈꯤꯕꯁꯤꯅ꯫ ꯄꯥꯈꯠꯇꯕ ꯌꯥꯔꯤꯕ꯭ꯔꯣ? ꯁꯣꯛꯂ ꯄꯜꯂꯒ ꯑꯌꯣ ꯆꯩꯅꯥ ꯅꯥꯗꯧꯔꯤꯕꯁꯦ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯅꯠꯇꯤꯌꯦ ꯏꯁꯨ ꯊꯣꯏꯕꯤꯗꯅꯤꯅꯦ꯫ ꯑꯣ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯗꯧꯒꯦ꯫ ꯏꯁꯨ ꯊꯣꯏꯕꯤ ꯏꯄꯨꯒꯤ ꯂꯦꯡꯕꯥꯗ ꯇꯣꯡꯕꯁꯤꯕꯨ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ? ꯏꯄꯨ ꯑꯩꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ꯫ ꯌꯨꯝꯗꯁꯨ ꯄꯥꯕꯒ ꯏꯄꯨꯒꯅ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯡꯍꯜꯂꯤ꯫ ꯇꯣ ꯑꯉꯥꯡꯅ ꯍꯩꯔꯤꯁꯦ ꯇꯥꯔꯦꯗꯅ꯫ ꯅꯕꯦꯟ ꯑꯁꯤꯅ ꯄꯪꯄꯥꯗ ꯄꯥꯈꯠꯀꯟꯕꯤ ꯑꯣꯏꯅ ꯍꯦꯛ ꯇꯧꯔꯗꯅ꯫ ꯀꯥꯟꯅꯗꯦ ꯀꯣꯟꯊꯣꯡ ꯐꯥꯎꯕ ꯊꯣꯛꯂꯨꯁꯤꯀꯣ ꯏꯁꯨ ꯊꯣꯏꯕꯤ꯫ ꯍꯣꯏ ꯏꯄꯨ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃꯒ ꯇꯣꯝꯕꯒ ꯅꯣꯛ ꯅꯣꯛꯇꯅ ꯀꯣꯟꯊꯣꯡ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯃꯁꯨ ꯃꯄꯨ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤ ꯅꯣꯛꯃꯤ꯫ ꯑꯣꯟꯊꯣꯛꯄꯒꯤ ꯃꯁꯨ ꯃꯄꯨꯅꯤꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕꯔꯣꯝꯗ ꯑꯣꯏꯅ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯅ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯆꯥꯎꯕꯤꯅ ꯂꯩꯔꯪ ꯃꯄꯥꯗ ꯐꯝꯂꯒ ꯆꯥꯛ ꯊꯣꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯇꯣꯝꯕꯒ ꯃꯁꯨ ꯅꯨꯄꯤꯒꯅ ꯐꯨꯡꯒꯥ ꯃꯅꯥꯛꯇ ꯃꯩ ꯇꯦꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯁꯤꯂꯩꯃꯅ ꯅꯣꯛꯈꯤ ꯃꯄꯨꯗ ꯑꯣꯟꯁꯤꯜꯂꯒ ꯏꯄꯨ ꯏꯁꯨ ꯊꯣꯏꯕꯤ ꯏꯁꯨꯕꯨ ꯀꯩ ꯍꯥꯏꯅꯤꯡꯒꯦ? ꯏꯄꯨ ꯋꯥꯔꯤ ꯂꯤꯕꯤꯌꯣ꯫ ꯏꯁꯨꯕꯨ ꯋꯥꯔꯤ ꯇꯥꯅꯤꯡꯕ꯭ꯔꯅꯦ? ꯑꯧ ꯏꯄꯨ꯫ ꯏꯁꯨꯅ ꯇꯥꯅꯤꯡꯉꯤ ꯍꯥꯏꯔꯗꯤ ꯀꯣꯛ ꯂꯤꯊꯣꯛꯁꯤꯉꯥꯏꯗꯅ꯫ ꯀꯔꯤ ꯋꯥꯔꯤ ꯂꯤꯌꯨꯒꯦ? ꯍꯅꯨꯕꯤ ꯍꯅꯨꯕꯒꯤꯁꯨ ꯑꯗꯨꯝ ꯏꯄꯨꯅ ꯂꯤꯕꯤꯗꯅ ꯇꯥꯔꯦ꯫ ꯄꯦꯕꯦꯠꯀꯤꯁꯨ ꯂꯤꯔꯦ, ꯂꯥꯏ ꯈꯨꯠꯁꯥꯡꯕꯤꯒꯤꯁꯨ ꯂꯤꯔꯦ꯫ ꯏꯄꯨ ꯑꯩꯅ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯔꯗꯤ ꯌꯥꯔꯦ꯫ ꯇꯣꯝꯕ ꯃꯁꯨ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤꯗ ꯌꯦꯡꯂꯒ ꯃꯁꯨ ꯅꯨꯄꯤꯗ ꯑꯃꯨꯛ ꯑꯣꯟꯁꯤꯜꯂꯒ ꯏꯁꯨꯅ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯍꯥꯏꯕꯅꯤꯅ ꯊꯥꯏꯅ ꯅꯕꯦꯟ ꯂꯨꯝꯕ ꯆꯠꯄꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯂꯤꯔꯛꯂꯒꯦ꯫ ꯁꯤꯂꯩ ꯃꯃꯥꯗꯤ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨ ꯃꯨꯟꯅ ꯂꯧꯁꯤꯟꯕ ꯉꯝꯕ ꯅꯠꯇꯦ꯫ ꯁꯨꯞꯅꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯅ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤꯕ ꯑꯣꯏꯕꯗꯨꯗ ꯅꯨꯡꯉꯥꯏꯒꯗꯕꯣꯏ ꯅꯤꯡꯗꯨꯅ ꯃꯈꯨꯠ ꯃꯆꯥꯗꯨ ꯐꯨꯔꯒ ꯅꯨꯡꯉꯥꯏꯗꯕ ꯑꯣꯏꯔꯗꯤ ꯑꯩꯗꯤ ꯌꯥꯔꯦ ꯏꯄꯨ꯫ ꯆꯥꯎꯕꯤꯗꯤ ꯃꯆꯤꯜ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯃꯥꯏꯗ ꯃꯁꯤꯒꯤ ꯍꯅꯨꯕ ꯑꯁꯤꯗꯤ ꯂꯥꯏꯃ ꯏꯀꯥꯏꯕ ꯈꯪꯗꯦ꯫ ꯃꯁꯨ ꯅꯨꯄꯤ ꯑꯁꯤꯗꯕꯨ ꯃꯥꯅ ꯅꯨꯄꯤ ꯀꯣꯏꯕꯒꯤ ꯋꯥꯔꯤ ꯂꯤꯕꯤꯅꯤ ꯍꯥꯏꯔꯤꯕꯁꯤꯅꯤ꯫ ꯅꯁꯨ ꯅꯨꯄꯤꯅꯗꯤ ꯑꯁꯨꯛ ꯄꯥꯝꯖꯅ ꯇꯥꯒꯦ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯏꯁꯨ ꯊꯣꯏꯕꯤ ꯅꯄꯨꯁꯦ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯄꯒꯤꯅꯦ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯌꯥꯝꯅ ꯉꯥꯡꯂꯕꯅꯤ꯫ ꯂꯥꯛꯑꯣ ꯁꯤꯗꯅꯦ ꯑꯕꯣꯛꯅ ꯑꯣꯏꯅ ꯏꯁꯨꯒꯤ ꯋꯥꯔꯤꯗꯣ ꯂꯤꯔꯒꯦ꯫ ꯇꯜꯂꯤ ꯑꯕꯣꯛ ꯑꯩꯗꯤ ꯏꯄꯨꯒꯤ ꯋꯥꯔꯤꯅ ꯍꯦꯟꯅ ꯇꯥꯅꯤꯡꯉꯤ꯫ ꯏꯄꯨꯒꯤ ꯋꯥꯔꯤꯁꯦ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯤ꯫ ꯑꯗꯨꯅ ꯏꯄꯨꯅ ꯂꯤꯕ ꯑꯣꯏꯅ ꯇꯥꯅꯤ꯫ ꯇꯣ ꯇꯥꯔꯦꯗꯅ ꯏꯁꯨ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯋꯥꯔꯤ ꯑꯣꯏꯅ ꯇꯥꯅꯤ ꯍꯥꯏꯁꯦ꯫ ꯏꯁꯨ ꯊꯣꯏꯕꯤꯗꯤ ꯏꯄꯨꯅ ꯂꯤꯕ ꯋꯥꯔꯤꯗꯃꯛ ꯑꯗꯨꯃꯛ ꯇꯥꯎꯀꯣ꯫ ꯑꯗꯣ ꯏꯄꯨ ꯑꯩ ꯋꯥꯔꯤ ꯇꯥꯅꯤꯡꯕꯅ ꯂꯣꯏꯔꯦ, ꯈꯔ ꯊꯨꯅ ꯂꯤꯕꯤꯔꯣꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃ ꯃꯄꯨꯗ ꯀꯦꯁꯤꯟꯅꯗꯨꯅ ꯋꯥꯔꯤ ꯂꯤꯕꯤꯌꯨ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤꯁꯨ ꯃꯆꯤꯟ ꯈꯖꯤꯛ ꯄꯩꯊꯣꯛꯂꯒ ꯆꯥꯛ ꯊꯣꯡꯂꯤꯗꯨ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯀꯦꯁꯤꯟꯅꯔꯛꯄ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯍꯣꯏꯁꯦ ꯏꯄꯨ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯒꯦ꯫ ꯑꯗꯣ ꯅꯪ ꯅꯤꯡꯊꯤꯖꯅ ꯐꯝꯃꯣ, ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯗꯤ ꯋꯥꯔꯤ ꯂꯤꯕ ꯇꯣꯛꯆꯅꯤꯀꯣ꯫ ꯇꯣꯛꯀꯅꯣ ꯑꯩꯅ ꯐꯖꯅ ꯐꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯤꯂꯩꯃꯗꯣ ꯃꯐꯝ ꯆꯥꯅ ꯐꯝꯂꯝꯃꯤ꯫ ꯇꯣꯝꯕꯁꯨ ꯃꯁꯨ ꯅꯨꯄꯤꯅ ꯃꯐꯝ ꯆꯥꯅ ꯐꯝꯂꯕ ꯑꯗꯨꯗꯗꯤ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯊꯥꯏꯅ ꯅꯄꯨ ꯍꯣꯏꯅ ꯄꯥꯈꯪ ꯌꯪ ꯐꯥꯒꯠꯂꯛꯄ ꯃꯇꯝꯒꯤ ꯋꯥꯔꯤꯅꯤ꯫ ꯁꯤꯂꯩꯃ ꯃꯄꯨꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯕꯗ ꯅꯣꯛꯃꯤ ꯏꯄꯨ ꯄꯥꯈꯪ ꯌꯪ ꯐꯥꯒꯠꯂꯛꯄ ꯍꯥꯏꯕꯨ ꯀꯔꯤꯅꯣ?
Isu thoibiya, nangna marol ama panghangda hangkhredako. Nangna sumaina wari marak thalak tawba oirabadi wari liyaroige ko. Liyo, ai kemta hairoiba. Asi haiduna silai mada, makhutna machindu melaga lekhirami. Madugi mataududa mapudu haifet noklami. Asomda chawbisu chak thongna, masunupigi mataudu masu pena nokjerami. Tombana tapna. Phare, adu oirabadi ai wari makha tarage. Adubu wa nganglabadi ai diliba lep tawribani ko. Silai masu wadi ngangda, hoi haibagumna mangaktu namlaklami. Madugi mataududa tombasu masubu nungsimanduna, masugi makokta nungsina nanbiduna tapna. Yengoi, napuna pakhang phagalakpa matam maduda. Naven sisu leisabi yang launa pharba matamni. Tasengbadi napudagi navenabu chahi khara hanbani. Masak matause fajamanbasida ahal mandabagi wani. Silai mamapugi wari tabada maya ihi higatna mabokta yenglaklami. Adubu ma mapuna wa nganglabadi wari liraroi haiba aduda wadi hairamde. Chawbisu mapurebagi wadu tabada machinda tapna. Masigi hanubasidine angang mamangsida asengbase loina haidoraklay tawrisi. Machinda murum sonbanina chawbina hairibado managa khara tathirakpaga dongbadi tabiba nate. Magi thokpa masunupida wari makha liduna leirami. Yengu naven hoidi wata padana nadau hoina shening janingba maning tawna yoglakpinido. Adugisu mathakta sakta suda watpa natido. Aduna navengi maningda inaba pakhang mayam sidiba. Kanagi sanbi jalabadi sanao inay haibadumakni. Mana hek ising sokpa tholaklaba. Magi tungda pakhang mayam sidi haidana kanadi hai. Asi haiduna tombado magi nupina leisaringagi phajabado masunupida lirami. Silai masu mapuna hairiba mayamdo nokhi adubaktarami. Tomba magi nupigi phajaba saithaba loirabada masunupida maga magi nupiga karamna thengnakhiba haibado matang adu yaurakpada chap leplaga magi nupida oina onsinduna. Hai chawbiya, nangbu thaina aiga thengnakhiba numit adubu ningsinglibrani ha? Ho ningsingjari madugi numito maitana hek wakhaidrikhai kawroidaba numitni. Numit aduda soidana hek thengnaramdraba ngasi asumna leirise leiramloidabani. Asi haiduna chawbido pendana machinda porok solaklami. Magi nupina leptana ngangtharakpa aduda tombado pen phatana kari nungi haijarubano hek yawi hai. Silaima wadi haida mapugi mataududa machin melaga nokpa khanglami. Tombasu masunupina nokpadu uraga nokanu haibagumna ingit tawraga asumna hairaklami. Numito lamta thagi taratarukni panba numini. Yausanggi nini chanba numini. Napu aikhoidi khara laire. Aduna phirol kya lekte. Aduna marup mapija singna yausang thabal chonglasi haina haurakpada sietnaba anan phirol leitabada chatloi haina mayadabani. Asi haiduna tomba thabal chongba chattanaba matau singda makhong hamthare haina khumla phawbada matau singna magi khatra khangladuna namdana yausang thabal chongba yaudrabasu yenglaga leirasu layu haina chinglaga puraklabada upai leta tombasu matau singi matung adumak ilaklami. Asumna thabal siliba lampak adu hek yauraklabada tombagi matau khunjauna tombada onsilaga. Itaw, nangdi nasa nungaiti hairebanina asida asum leplaga yenghawro. Aikhoidi leisabising asiga thabal kauktarukige. Kainoda thabal chongmani haina laklaga itomta hundoklamlage hairo. Aisa adum yawe kaino. Thoibana nangbu ngasai di nasa nungaite thabal chongma ngamloi haikidaine. Os adudi phi sikhra nadai chadabasida ikaidana haibaniba. Khunjauna khangli yare nangi khadrakto aikhoi ngasai ne khangabani lao. Asi haiduna tomba matang mari manga duga loinana leisabi mayamna thabal chongliba aduda sangsinduna leisabi sing adugi khudang du paiduna thabal chongba horami. Matamduda
ꯇꯣꯝꯕꯒꯤ ꯃꯐꯤ ꯃꯔꯣꯜꯗꯨ ꯁꯨꯗꯕ ꯀꯨꯏꯕꯒꯤ ꯃꯅꯝ ꯏꯅꯝ ꯅꯝꯊꯤꯕ ꯃꯅꯝꯗꯨꯗ ꯆꯥꯎꯕꯤꯅ ꯃꯆꯤꯟ ꯍꯥꯏꯐꯦꯠ ꯁꯨꯒꯠꯂꯒ ꯃꯅꯝꯁꯤꯗꯤ ꯇꯥꯗꯕꯨ ꯑꯁꯨꯛ ꯅꯝꯊꯤꯔꯤꯕ ꯑꯁꯤꯕꯨ ꯏꯔꯨꯒ ꯂꯨꯖꯔꯛꯇ꯭ꯔꯕ꯭ꯔꯣ? ꯇꯣꯝꯕ ꯆꯥꯎꯕꯤꯒꯤ ꯋꯥꯗꯨꯗ ꯋꯪ ꯂꯥꯎꯔꯝꯃꯤ꯫ ꯃꯃꯥꯏ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯤꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥ ꯑꯗꯨꯃꯛ ꯉꯝꯅꯕ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯀꯗꯥꯏꯗꯒꯤꯅꯣꯗ ꯑꯣꯟꯊꯣꯛꯄ ꯉꯁꯤꯗꯤ ꯊꯥꯕꯜ ꯆꯣꯡꯂꯨꯔꯗꯧꯕꯅꯤ ꯍꯥꯏꯗꯅ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ 30ꯔꯛꯄꯨ ꯂꯨꯖꯔꯛꯂꯕꯅꯤ꯫ ꯈꯥꯝꯕꯤꯅ ꯑꯗꯨꯅ ꯑꯣꯏꯔꯝꯃꯅꯤꯌꯦ, ꯏꯔꯨꯖꯃꯟꯗꯅꯀꯣ ꯍꯨꯃꯥꯡ ꯃꯅꯝꯂꯥ ꯁꯤꯟꯅꯝꯂꯒ ꯈꯪꯗ꯭ꯔꯦ꯫ ꯆꯥꯎꯕꯤꯅ ꯑꯩꯗꯤꯅꯦ ꯉꯥꯔꯤ ꯃꯅꯝꯗꯝ ꯅꯝꯂꯦꯗ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯂꯩꯁꯥꯕꯤ ꯑꯅꯤꯗꯨꯗꯤ ꯊꯤꯛ ꯅꯣꯛꯂꯝꯃꯤ꯫ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯈꯨꯟꯖꯥꯎꯅ ꯃꯇꯥꯎꯕꯨ ꯀꯟꯈꯠꯄ ꯑꯣꯏꯅ ꯍꯦꯔꯥ ꯅꯣꯏꯁꯨ ꯑꯗꯨ ꯐꯥꯎꯕꯗꯤ ꯍꯦꯟꯃꯟꯗ꯭ꯔꯣ? ꯏꯇꯥꯎꯁꯦ ꯈꯨꯜ ꯂꯩꯀꯥꯏꯗ ꯃꯁꯥ ꯅꯥꯟꯕꯗ ꯍꯥꯏꯅ ꯃꯃꯤꯡ ꯆꯠꯂꯤꯕꯅꯦ꯫ ꯈꯥꯝꯕꯤꯅ ꯍꯥꯏꯅꯔꯝꯂꯅꯤꯕ, ꯐꯨꯋꯥꯎꯅꯕꯗ ꯍꯥꯏꯅꯕ ꯑꯣꯏꯔꯝꯅꯤ, ꯅꯠꯇ꯭ꯔꯅꯦ ꯆꯥꯎꯕꯤ? ꯍꯣꯏ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯥ ꯑꯅꯤꯗꯣ ꯑꯃꯨꯛꯁꯨ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯗꯨ ꯉꯥꯡꯅꯔꯤꯕ ꯑꯗꯨ ꯊꯣꯏꯅ ꯈꯟꯖꯤꯟꯗ ꯃꯆꯤꯟꯗ ꯇꯞꯅ ꯆꯥꯎꯕꯤ ꯍꯥꯏꯕ? ꯀꯔꯤꯕꯣ? ꯅꯪꯒꯤ ꯃꯤꯡꯗꯣ ꯆꯥꯎꯕꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ? ꯍꯣꯏꯅꯦ, ꯑꯗꯣ ꯏꯆꯦ ꯀꯧ, ꯆꯍꯤꯗꯤ ꯑꯩꯅ ꯈꯔ ꯍꯜꯂꯝꯒꯗꯧꯕ ꯃꯥꯜꯂꯤꯀꯣ? ꯍꯣꯏꯁꯦ, ꯍꯧꯖꯤꯛꯀꯤꯕꯨꯗꯤ ꯅꯪꯅ ꯀꯧꯍꯟꯅꯤꯡꯕꯗꯨ ꯀꯧꯔ ꯂꯣꯏꯔꯦ. ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯀꯥꯟꯗꯅ ꯑꯩꯅ ꯀꯧ ꯍꯥꯏꯕ ꯀꯧꯍꯜꯂꯒ ꯂꯣꯏꯔꯦ. ꯀꯔꯤꯕꯣ? ꯀꯩꯁꯨ ꯍꯥꯏꯗꯦ. ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕ ꯅꯣꯡꯃꯤ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯂꯥꯡꯗꯦꯜ ꯊꯤꯜꯂꯤꯕ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯅꯨꯡꯉꯥꯏꯅ ꯊꯥꯕꯜ ꯆꯣꯡꯂꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯈꯥꯝꯕꯤꯗꯨ ꯊꯥꯕꯜ ꯆꯣꯡꯅ ꯅꯥꯛ ꯌꯦꯠꯇ ꯄꯥꯏꯔꯤꯕ ꯅꯨꯄꯥ ꯑꯅꯤꯗꯨꯒꯤ ꯐꯤꯕꯝ ꯃꯨꯔꯇꯤ ꯐꯤꯖꯦꯠ ꯆꯛꯆꯥ ꯑꯁꯨꯝ ꯌꯦꯡꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯇꯞꯅ ꯇꯥꯗ ꯑꯅꯤꯒꯤ ꯃꯤꯡꯕꯨ ꯈꯪꯗ꯭ꯔꯤꯅꯦ. ꯇꯥꯗ ꯑꯅꯤꯒꯤ ꯀꯣꯂꯣꯏꯗꯣ ꯑꯃꯨꯛꯇ ꯌꯥꯝꯖꯦꯡ ꯂꯥꯏꯕꯛ ꯆꯥꯎꯕꯤ ꯑꯩꯈꯣꯏꯗ ꯑꯃꯨꯛꯇ ꯇꯥꯛꯄꯤꯌꯨꯗꯅ. ꯈꯨꯟꯖꯥꯎꯅ ꯏꯁꯥꯅꯧꯒꯤ ꯀꯣꯂꯣꯏ. ꯀꯩꯌꯦꯕ ꯏꯁꯥꯅꯧ ꯀꯥꯏꯅ? ꯍꯧꯖꯤꯛꯅꯦ ꯂꯝꯄꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯂꯥꯡꯗ꯭ꯔꯦꯟ ꯑꯣꯏꯅ ꯑꯣꯟꯊꯣꯛꯂꯒ ꯊꯤꯟꯕ ꯁꯣꯏꯔꯣꯏꯀꯣ? ꯈꯨꯟꯖꯥꯎ ꯈꯥꯝꯕꯤꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯃꯥꯅ ꯋꯥ ꯍꯥꯏꯔꯝꯒꯦ ꯇꯧꯕ ꯑꯗꯨ ꯆꯞ ꯂꯦꯞꯂꯒ ꯂꯩꯈꯤꯔꯝꯃꯤ. ꯇꯣꯡꯕꯅ ꯇꯞꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯃꯤꯡ ꯍꯥꯏꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃꯗꯤ ꯄꯥꯈꯪ ꯂꯩꯁꯥ ꯃꯌꯥꯝꯗꯨ ꯂꯥꯡꯗ꯭ꯔꯦꯟ ꯑꯗꯨꯒꯤ ꯇꯥꯟꯊꯥꯗ ꯅꯨꯡꯉꯥꯏꯅ ꯊꯥꯕꯜ ꯆꯣꯡꯂꯝꯃꯤ. ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯇꯣꯝꯕꯗꯨ ꯃꯇꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯆꯥꯎꯕꯤ ꯍꯣꯏꯒꯤ ꯂꯩꯀꯥꯏꯗ ꯂꯥꯛꯇꯨꯅ ꯌꯥꯎꯁꯪꯒꯤ ꯅꯨꯃꯤꯠ 5ꯅꯤ ꯆꯟꯕ ꯑꯗꯨ ꯐꯥꯎꯕ ꯂꯥꯛꯇꯨꯅ ꯆꯥꯎꯕꯤꯗ ꯄꯥꯝꯖꯩ ꯅꯨꯡꯁꯤꯖꯩ ꯍꯥꯏꯅ ꯒꯤꯔꯤ ꯇꯛꯂꯝꯃꯤ. ꯇꯣꯝꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯆꯥꯎꯕꯤꯒꯤ ꯃꯇꯥ ꯈꯥꯝꯕꯤꯅ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ. ꯏꯕꯦꯝꯃ ꯅꯪꯕꯨ ꯀꯣꯛ ꯌꯥꯊꯣꯛꯂꯣ ꯀꯩꯗꯧꯒꯦ? ꯅꯪꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯅꯪꯕꯨ ꯁꯦꯠꯂꯕꯅꯤ ꯍꯥꯏꯅ ꯑꯋꯥ ꯑꯅꯥ ꯈꯪꯗꯈꯩ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯂꯤꯕ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯂꯤꯕꯣ? ꯏꯕꯦꯝꯃ ꯅꯪꯁꯤꯁꯨꯅꯦ, ꯑꯩꯒꯤ ꯏꯇꯥꯅꯤ ꯍꯥꯏꯔꯒ ꯃꯤꯒꯤ ꯋꯥ ꯑꯣꯏꯅ ꯉꯥꯡꯉꯤ. ꯄꯥꯝꯂꯗꯤꯅꯦ ꯈꯔꯁꯨ ꯋꯥꯖꯁꯅꯨ ꯀꯩꯗꯧꯒꯦ? ꯅꯪꯅꯅꯦ ꯃꯗꯨꯗ ꯋꯥꯕꯤꯔꯨꯅꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤꯗꯨ ꯊꯧꯁꯥꯗꯅ ꯐꯦꯠ ꯍꯥꯏꯗꯣꯛꯂꯒ ꯂꯩꯈꯤꯔꯝꯃꯤ. ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯥꯝꯕꯤꯗꯨ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯂꯩꯈꯤꯔꯝꯃꯤ. ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯗꯨꯃ ꯍꯧꯈ꯭ꯔꯕ ꯇꯨꯡꯗ ꯃꯊꯪꯒꯤ ꯏꯁꯤꯡ ꯆꯥꯏꯁꯤꯟꯅꯕ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯇꯣꯝꯕ ꯍꯣꯏ ꯀꯥꯡꯕꯨꯗꯨ ꯁꯨꯡꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ ꯆꯥꯎꯕꯤꯗꯨ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯅ ꯉꯁꯤꯁꯤꯕꯨ ꯀꯩꯗꯧꯔꯕꯖꯥꯠꯅꯣꯅꯦ? ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯉꯥꯡꯂꯗꯕ ꯑꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯑꯗꯣ ꯇꯣꯝꯕ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ ꯂꯝꯖꯥꯎꯗ ꯇꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯆꯦꯞꯊ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ. ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯇꯧꯔꯤꯕ ꯄꯨꯝꯕꯗꯣ ꯈꯥꯝꯕꯤ ꯂꯣꯏꯅ ꯈꯪꯂꯤꯕꯅꯤ. ꯑꯗꯨꯃꯛꯄꯨ ꯀꯩꯁꯨ ꯈꯪꯖꯤꯟꯅꯗꯕ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ. ꯆꯥꯎꯕꯤ ꯃꯇꯥꯅꯁꯨ ꯈꯪꯖꯤꯟꯅꯗ ꯁꯥꯗꯨꯅ ꯂꯩꯕ ꯑꯗꯨꯗ ꯎꯄꯥꯏ ꯂꯩꯇ ꯃꯇꯥꯗ ꯍꯥꯏꯐꯦꯠ ꯑꯣꯟꯁꯤꯟꯗꯨꯅ ꯈꯥꯝꯕꯤ, ꯅꯪꯉꯣꯟꯗ ꯈꯨꯟꯖꯥꯎ ꯍꯣꯏꯗꯨꯕꯨ ꯉꯁꯤ ꯑꯩꯈꯣꯏꯔꯣꯝꯗ ꯀꯣꯏꯔꯛꯑꯔꯣꯏ ꯀꯥꯏꯅ ꯍꯥꯏꯔꯝꯂꯕ꯭ꯔꯣ? ꯀꯩꯗꯧꯔꯒꯦ? ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯍꯪꯉꯤꯕꯣ? ꯀꯩꯁꯨ ꯇꯧꯗꯦꯗ. ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯎꯄꯥꯏ ꯂꯩꯇ ꯋꯥꯗꯣ ꯍꯥꯏꯕꯁꯨ ꯉꯝꯗ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤꯔꯝꯃꯤ. ꯉꯥꯏꯍꯥꯛꯀꯤ ꯇꯨꯡꯗ ꯅꯣꯟꯊꯗꯨꯅ ꯂꯩꯔꯤꯕ ꯆꯥꯎꯕꯤꯒꯤ ꯄꯥꯝꯕꯣꯝꯗ ꯈꯥꯝꯕꯤꯅ ꯄꯣꯞ ꯊꯥꯗꯨꯅ ꯍꯣ ꯁꯅꯥ ꯏꯕꯦꯝꯃꯅ ꯉꯥꯏꯔꯤꯕ ꯈ꯭ꯋꯥꯡꯖꯦꯡꯕ ꯈꯣꯏꯃꯨꯗꯣ ꯇꯨ ꯑꯥꯗ ꯂꯥꯛꯑꯦ. ꯀꯔꯥꯏꯅꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯥꯎꯕꯤ ꯃꯉꯛꯇꯨ ꯊꯥꯡꯒꯠꯂꯒ
ꯇꯣꯝꯕ ꯂꯥꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯃꯤ꯫ ꯃꯇꯝꯗꯨꯗ ꯇꯣꯝꯕ ꯂꯥꯛꯄ ꯎꯗꯕ ꯑꯗꯨꯗ "ꯍꯤꯡꯆꯥꯕꯤ, ꯀꯩꯒꯤ ꯉꯥꯎꯁꯤꯟꯅꯔꯤꯅꯣ?" "ꯑꯁ, ꯑꯩꯅ ꯉꯥꯎꯁꯤꯟꯅꯕ ꯇꯥꯔꯕ? ꯅꯨꯄꯤ ꯑꯃꯗꯤ ꯅꯨꯡꯁꯤꯗꯦ ꯍꯥꯏꯔꯒ ꯅꯣꯡꯃꯈꯛ ꯎꯗꯕꯗ ꯉꯥꯎꯗꯅ ꯆꯠꯇꯧꯕ ꯌꯥꯝꯅ ꯂꯩꯔꯦꯀꯣ." ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯝꯕꯤꯅ ꯆꯥꯎꯕꯤꯗꯣ ꯂꯛꯅꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯝꯕꯗꯣ ꯃꯔꯨꯝ ꯑꯃꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯆꯥꯎꯕꯤ ꯑꯃꯨꯛ ꯏꯀꯥꯏꯅ ꯅꯣꯛꯊꯗꯨꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯃꯛꯇꯗ ꯊꯣꯏꯅ ꯈꯟꯊꯕ ꯇꯧꯗꯅ ꯆꯥꯎꯕꯤꯒ ꯇꯣꯝꯕꯒꯗꯣ ꯑꯗꯨꯃꯛ ꯆꯦꯟꯈꯤꯔꯝꯃꯤ꯫ "ꯏꯁꯨ ꯊꯣꯏꯕꯤ, ꯋꯥꯔꯤ ꯍꯥꯏꯕꯨ ꯑꯁꯤꯗ ꯂꯣꯏꯔꯦꯅꯦ." "ꯏꯁ, ꯑꯁꯨꯛ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯂꯣꯏꯁꯤꯟꯈꯤꯅꯦ? ꯑꯩꯒꯤ ꯃꯈꯥ ꯇꯥꯅꯤꯡꯉꯤꯌꯦ." "ꯑꯗꯨꯅꯅꯦ, ꯍꯌꯦꯡ ꯑꯃꯨꯛ ꯂꯤꯔꯁꯤ. ꯍꯧꯖꯤꯛꯀꯤꯗꯤ ꯆꯥꯛ ꯆꯥꯊꯣꯛꯂꯁꯤ." ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯣꯝꯕꯒ ꯁꯤꯂꯩꯃꯒꯗꯣ ꯆꯥꯎꯕꯤꯅ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯗꯨꯅ ꯆꯥꯛ ꯆꯥꯊꯣꯛꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗꯣ ꯇꯣꯝꯕ ꯑꯃꯗꯤ ꯆꯥꯎꯕꯤꯗꯨ ꯇꯨꯝꯕ ꯆꯪꯂꯕ ꯃꯇꯝꯗ ꯍꯧꯈ꯭ꯔꯕ ꯅꯍꯥ ꯑꯣꯏꯔꯤꯉꯩꯒꯤ ꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯔꯒ ꯃꯣꯃꯣꯟ ꯅꯣꯛꯆꯔꯝꯃꯤ꯫ ꯌꯥꯎꯁꯪ ꯊꯥꯕꯜ ꯅꯨꯃꯤꯠ ꯑꯗꯨ ꯅꯤꯡꯁꯤꯡꯂꯨꯕꯗ ꯅꯍꯥꯛ ꯈꯪꯉꯣꯏ ꯑꯣꯏꯊꯣꯛꯂꯕꯣꯏ ꯍꯥꯏꯅ ꯐꯥꯎꯕ ꯈꯜꯂꯝꯃꯤ꯫